पैकेज, मेडिकल टूरिज्म, मेडिकल लोन फैसिलिटी, ऑनलाइन डॉक्टर कंसल्टेशन 10 to 30% की खुदोंचाबा इंडिया हेल्थ कार्ड होल्डरसिंगदा पिजरी। कानबसिंग असि लौनबगिदमक ngasiमा गूगल प्ले स्टोर दा संबिदुना इंडिया हेल्थ कार्ड ऐप डाउनलोड तौबियु अमदी मेंबरशिप एनरोल तौबियु। Download India Health Card app today. Please share. अहनबद मरु ओइबा पाव लई थारिबा गमला सिंगना डस्टबिन उ मरुम सिंगना मपान थोकपम ओंथोकले चांदेल द शेड्यूल ट्राइब की सर्टिफिकेट सादुना मयांग हुमुद्रागा तरुक जॉब कार्ड पाइरम ले हाइदे कांग्रेस की भारत जोड़ो जत्रा ngasi nuthil pung manga dagi kaina kumari dagi hauragani MPCC ki president K Meghachandra CLP leader O Ibobi amasung CWC member Gekhangam kaina kumari da thungkhre haikru hidong bagi thoram pangthok bana lamdam asi nungai yaifana panba oirasanu haina निंगथौ लैसेम्बा सना जावबना फोंदोखरे निंगोल चाकौबदा मियामना सरेंग अतेकपा चाबा फंगलगनी हाइना बाल कृष्णना फोंदोरकले कंगला ममांगदा अमुक्ता थोखिद्रिबा मखलगी खोंजंग जंगसिलगनी हाइना IRB कैंडिडेट सिंगना फोंदोखरे अनाबसिंग सो लोनसिलगा थमलंबा सेंटर लेंगाकना थिंगजिनख्रे हाइरे नेताजी सुभाष चंद्र की मितम हांगदोकपा यावननबा चीफ मिनिस्टर ngasi दिल्ली चटलगने रेगुलर डायरेक्टर हापतबगी मायोक्ता देसामना SCERT की ऑफिस अमुहना सोलोनसिनख्रे BJYM na draka konana miyoi tara mathoi faraga police da sinakre hairi housing colony sembada sada humfudi affordable housing gi lam khakadauri amadi naha singna lengak ta pen daduna akanba ihau sangsilakadra haibagi mi paiba pokle haina STDCM gi maikaidagi phongdokre खुरुमजरी मॉर्निंग न्यूज़पेपर रीडिंग ताबिरिबसिंगबो पुष्पारानी लाइसोमना तराम नक्सरी
ngasi langban gi tarani thoini panba inglising ani kungani thoi September gi tarik 8 yumja kaisa numit asigi maru oiba pausing miyamda sandok na pijari Imphal City bu taru tananba smart city ama ohenanaba lengak na sem sabagi thabak thorom kaya paikhatli adubu miyamna wakhal taba watpa amadi mafam sana thamgadaba dustbin toilet na chingba thambidabana khwairambal ima kaithalda lei thaduna yaliba gamla dustbin ole kangla pat mapan da horiba ujau pambi singi makhong mapan thokpam ole Imphal Municipal Council amadi masigi makhada leiriba NGO singna numit khudingi ayuk nungthilgi matamda Imphal City gi manung taru tanana thamnanaba chit sengba amadi amot akai hundokpagi thabak chatharibani adubu mafam chana chana leifam thokpa dustbin sing leitabana maram oiraga ngaihaki masada loinariba amotpa plastic na singba polam sing hekta hundoklamba amadi kachin koya thiraga thadaramagi thawong asina phana yamna leingak na taru tanana semgatlabasu lu nanba Imphal City amagi manglandi mami shamle pauna kaithel thangal kaithel khwairambal ima kaithel ahumgi nak yeta matik saba kanglon chumna thamba dustbin amata leitri matam kuinadagi thamlaklaba yum amadi school na singbada thamgadaba chunadaba dustbin khara natana leitri masina maram oiraga kaithel sing asida dukan amadi potpham phamliba singna amot pakhara yamna leiba mafam aduda adumak dustbin oisile masidagi lambi da chatliba miyoi sing amadi gari singna khara khara chenthokhiba aduna pungsai chairakle miyamna wakhal tabagi sangwatpa amadi IMC gi thausil soiba asiga mapa chanana leiba asina handakta inau nongna semgatkhiba khwairambal ima kaithel anigi marakki makke semkhiba mafam taru tananba mafam ama oidre mafam semba loirakpa numidangi matamda mai ngana thanbada miyam pumnamak ahing haiba leitana phajaba adubu yengnaba laknakhi miyam adubu pulisna koitan tanakhibagi thaudok phauba leikhibani adubu phajaba mafam pamliba miyam asina phajare hariba mafam aduda lei thaduna yaliba gamla aduda plastic bottle hapsili gamla yala yalaga lei chara thariba adusu kanagumba amatana nongmata ising chaibasu udri maming tagi khinkibagum tauri amaromda Imphal City manungda mobile toilet matik sana leitabana kangla patki mapanda horiba achauba u pambi singi makhongda mapan thokpham amadi dustbin oisilakle State asida changlakhiba mito mirancha humbudraga taruk pu sasinaba schedule tribe ki certificate sing pithoklaba matung job card ki kanaba kaya phanghalam le haina Indigenous Peoples Forum Manipur IPFM gi president Asang Kasarna phongdokkhre wafam asingarang major khulda leiba Manipur Press Club ta pangthokhiba paumising unaba amada phongdokhibani Sandel district ki district headquarter maktada tonga tongan ba India gi state kaya dagi sanglakhiba lamdam masigi yelhomi nattaba mitop mirancha kaya da sasinaba schedule tribe ki certificate sing pisilaba matung job card ki ming chanduna kanaba kaya chahi kharagi mamangdagi lowduna leire mitop mirancha humbudra ka taruk asi ahan ba changlakpa matamda inner line permit ILP system gi makhada permit lowduna leiramkhi adubu yamna nungaitaba thawong ama oina miyoi sing asida sasinaba schedule tribe ki certificate pithoklambani hiram asiga mari leinana chenariba miyoi khudingmak thidoktuna matik saba thabak lokhatnabagi damak kumja inglising ani tara mapandagi howduna mari leinaba singda khanghanduna lakhi adubu hojik phawbagi oina miyoi sing asigi maming job card tagi lokthokpa leitri loinana thaudok asida chenariba miyoi sing mari leinaba authority gi maikaidagi phagat pasu thengnadre mari leinaba se sang khudingmak thagat khrabani mitop sing asina maram chadana job card paituna leibana maram oiraga khudong chadaba kayasu akoibagi miyamda mayokna halle chenariba official khudingmak puthok matik saba cherak pifam thoi state asigi yelhomi khudingmakta singnaba thawong amani haina lawi
job card pairiba mitop miranchasing asi makhoigi phangpham thokpa selsing phangde official kharana chathariba thabaksing asi Indian Constitution gi makhada piriba customary law singbu khongoinabani makhoina sasinaba schedule tribe ki certificate sing pithoklib sisu logi wangmada chathaba thabak amani hairi Hiram asiga mari leinana Manipur gi Chief Minister Nongthomba Biren dasu memorandum ama pisinduna matik saba thabak lokhatnaba khangalagani masida natana Indian Penal Code ki section 466 ki matung ina mara lairaba sasinaba document sing piramba miyoi sing asigi mathak tasu sapchaba action lokhatnana bagidamak law court forum na zatnaba phirep lawre haina phongdorakle Anaba layeng bagi mingda miyoi kungataru kaisum sangi matawgumna so lonsilaga thamlamba Imphal East District ki manung chanba yangang pokpi ki Mayo Phungda leiba Bethel House Healing Center khudaktagi thingjinkre home asida thamlamba inmate kungataru ki manungda Nagaland dagi miyoi anisu yauri Manipur lenga ki Directorate of Health Services ki Director su oriba Supervising Authority Dr. K.H. Sasikumar Mangangna khuyek piduna thokiba office memorandum amada Imphal East District ki manung chanba yangang pokpigi Mayo Phungda leiba Bethel House Healing Center asida Manipur Nursing Home and Clinic Registration Act 1992 gi makhada register tawdana jalairamba thengnare the Manipur Nursing Home and Clinic Registration Act 1992 gi Section 3 gi makhada kanagumba miyoi amatana ek asigi makhada register tawdana nursing home natraga clinic chalaiba yade loinana ek asigi section 3 ki makhada section 3 asigi wangmada thabak tawba miyoi sing fine oina lupa lising ama thibagi chairak phangba yai natraga karigumba asigumba thaudok asi hanjin hanjin thokpa matamda miyoi adu tha taruk phawba kaisum sangda thamba natraga lupa lising ani fine thihanba natraga animak chairak oina phangba yai Phibam asida Bethel House Healing Center ki Managing Director natraga provider na the Manipur Nursing Home and Clinic Registration Act 1992 amasung Rule 1993 gi makhada register tawnana ba thabak lokhatnaba numit 15 ni matam piri marak asida Bethel House Healing Center na ek asigi makhada registration tawnana ba lokhat pham thokpa thabak lokhatriba phawba chalaiba lepkadabani hairi Amaromda Nahan Manipur lenga ki Social Welfare Health Department amasung Police ki makok thongbo official sing yaungna rescue tawkhiba miyoi kungataruk asigi manungda Nagaland dagi miyoi ani yauramki Nagaland dagi yaudba miyoi sing asigi manungda amana masagi sahi kunga manga rom tangairi mahak sahi asigi March thadagi center asida leirakpani aduga atopa ama asina masagi sahi kuntraga mari rom sure mahak na hokhiba August thadagi leirakhibani hairi home asida rehabilitation center natraga ana layangpham ama oiba yaba masak amata leiramkhide loinana home asida counseling tawbagi mami amata taramkhide hairi Manipur lengang na tara suba amadi taramathoi suba IRB gi battalion ani lobagi phal sahi mari helaklaba asi phawba laukthokta asina maram oiduna candidate singna kanglagi gate mamangda Manipur gi puwari da amukta oikhidriba mawongda akanba khongjang ama mafam matam naidana sangsilagani haina All Manipur 10 and 11 IRB Riflemen 2019 Vs JS na thadorokpa cherol amana khangalakli JC asigi secretary Kaithel Lakpam Naubana thadorokpa cherolda lenga asina lamdam asigi naha singi awaba asi khangsin usinnadana tumina leishiliba asigi matangda Manipurda leiriba CSO singna mateng pangbiu IRB gi candidate oriba sing asi CSO singna sangsin khiba leibaki ihau kyada mangjil thaduna chongthoktuna lepkhiba ngaktani maram asina naha sing asina awaba tarakpa matamda tumina leithokpiganu hauzik paliba lenga asigi mawong tadaba thawong kaya asigi
matangda mari leinaba Union Home Minister amadi Union Home Secretary gi mafamdasu aiba cherol thaduna Manipur government naha singbu otpiriba sigi matangda khangalagani Central government na sponsor tawrakpa thabak amabu chahi mari namsinduna thamliba si double engine government ni haijariba lenga asigi achouba soiba amani hauzik paliba lengak asidi double engine di lairadana engine yaudrba lengak amani haibada haimanba thokloi haike IRB haitopagi matang asi thengkhang kayarak ta thajaba pikhiba amadi wafam adu ngakpa ngamdragana tumina leisinba miyam pumnamakna thengnarabani kuiraba matam asi Chief Minister da thajaba thamduna ngaiduna leirakhibani haike India lenga ki Department of Expenditure Ministry of Finance na Manipur gi oina chaliba tha asigi lupa crore chamaga mabudragani thoi lak yankhai thadorakre senfam asi tharaga senba chahi Englishing ani kungani thoi kunga humdoi gi oina Manipur na post devolution revenue deficit grant gi apunba senfam asi lupa crore lising amaga chama yankhai manga yaukre Ministry of Finance ki Department of Expenditure na ngarang thadok kipa post devolution revenue deficit grant gi taruk suba installment gi apunba senfam lupa crore lising teret chamaga marifu humdoi lak nifu nithoi state tara mari gi damak thadok khibani haire Lamphel Police Station konba tera lukram leirak machinda potpham phambi nupi amabu hatlage matagum phu cheiba tawramba Manipur Police ki wireless da operator oiba haubijam Babu Chau sahi yankhai apokpa layon hariba miyoi asi lengakna pharaga cheirak pibi wahaina wakat mifam gi khongjang sangsinkhre India Gate ki makhada nauna sagatpa Netaji Subhash Chandra Bose ki mitam September 9 da Prime Minister na sangagadoriba sida saruk yanuna bagidamak Chief Minister Nongthomba Biren ngasi Delhi gi damak Imphal thadok lagani Prime Minister na Netaji Subhash Chandra Bose ki mitam ama India Gate ki makhada hangdoktuna leiba asigi miyamda khusinagadoriba sida saruk yaruna bagidamak Chief Minister ngasi nungthil pung ama minit 95 taba matamda Imphal thadokkhigani hairi Center na lupa crore lising tara humdoi Chambri yankhai sangna paikhatpa Central Vista project ki saruk ama oina thabak asi paikhatpani Central Vista revenue asi bijoi choktagi India Gate phawbugi masang asida angangba granite ki lambi amasung phanabana chingba Thambaga loinana akoibada asangba mafamsing semgatnaba sangsilibani State Council of Educational Research and Training SCERT gi Director tha tara taret hena haptana thamlakpabu yaningdaba phongdoktuna Mahairoi Loop Democratic Students Alliance of Manipur Desam gi thomi singna SCERT gi lamphel leiba office solon sinkre ngarang thilpung ahum rom tarakpa matamda masing yamlaba Mahairoi Loop asigi thomi singna office manugda leiramba staff sing mapanda thohalaba matung solon sinkibani solon sinba loiraba matung Desam gi Secretary General M Somorjitna paumi singda hai department asi loop asigi maikaidagi sahi asigi me 13 da solon siluba leikrabani adubo hauzik tha tara taret helabasi fawba leiba asigi khwaidagi maru oiba department amagi director haptana thamliba asi angakba phawi lengaki maikaidagi department asigi mapung phaba director ama hapa ngamloidauba oirabadi chapchaba maramsing miyamda khangangadabani hapa ngamlaroi haiba oiragana matam chuppagi oina department asi lengakna muthat khibana phagani thawong asi Malemgi karamba mafamda chatnabagi haibadu lengakna khanthafam thoi SCERT haibasi lamdam sida leiriba Mahairoi singi tamgadoriba lairiki syllabus sembadagi hauraga Mahairoi singbu
ताकपीगदौरिबा ओजासिंग ट्रेनिंग पीबगी थबक चथरिबनी स्टेट अमगी ख्वाइदिगी मरु ओइबा डिपार्टमेंट असिबु लेंगाकना था 18 हेलबा फावबा मपुंग फाबा डायरेक्टर हाप्तना थमली डायरेक्टर इन चार्ज ओइन ऑफिसर अमा थारकलिबा सिसु होम डिपार्टमेंट की थबक कयासु पाइहल्ली मसिना मरम ओइरगा मपुंग फाना SCERT की दमकता थबक तौबदा खुदोंग चादबा कया मायोकनहल्ले मरम अदुना लेंगाकना ngasi tharga numit nini gi manungda mapung phaba director ama thamnabagi matam lauthokadabani haiki urban area da housing colony sing semgatpada affordable housing gi lamgi sada humfudi economically weaker section amasung lower income group ki miyoi singi khaktuna thamgadori manipur lenga ki cabinet mifamna chana hannaba warep lokhiba manipur state affordable housing policy for urban areas 2022 gi makhada urban area da housing colony semgalakpa matamda policy asiki makhada affordable housing gi lam khaktuna thamgadabani haikre खुनाई असिदा सेल थुमगी फिबम सोकलबा मियोय अमसुंग सेंथोक यामना लेजदबा मियोय सिंगिदमक युम सिंग साबगी थौरांग पॉलिसी असिदा यावरी लेंगांग हाउसिंग कॉलोनी सिंग सेमगतपा मतमदा मदुदा एफोर्डेबल हाउसिंग गी लम खाक्तुना थमगदबनी हारिबा लम असिगी चादा हुमफुगी मनुंगदा चादा कुंथ्रा मंगादी इकोनॉमिकली वीकर सेक्शन गी मियोय सिंगी ओइगनी अमसुंग सेंथोक लंबी नेमबा मियोय सिंगिना लेमहौरिबा चादा कुनगा मंगा अदु ओइगदौरिबने मियोय कांगलुप सिंग असि चाहिदा मखोइगी इनकम लुपा लाख 3 गी मखादा लेबसिंग अदुबु खंगनगनी अमसुंग सेंथोक लंबी नेमबा लो इनकम ग्रुप सिंगना मखोइगी इनकम असि चाहिदा लुपा लाख 3 फावगी मनुंगदा लेबा मियोय कांगलुप अदुबु खंगनै मणिपुर स्टेट एफोर्डेबल हाउसिंग पॉलिसी फॉर अर्बन एरिया 2022 स्टेट असिदा चनबदा कैबिनेट अयाबा पीख्रबना मसी अथुबा मतमदा मियामगी वाखलोल लौननबा थबक लौखलगनी हाइना पाव असिना मखा तारे अमरोमदा नहान स्टेट कैबिनेट ना चना हननबा वारेप लौखिबा मणिपुर अर्बन एरिया ट्रांसिट ओरिएंटेड डेवलपमेंट पॉलिसी 2022 की मखादा इम्फाल की मरु इबा लंबी खरा खंदोकलगा ट्रांसिट ओरिएंटेड डेवलपमेंट की थौरांग पाइखतकदौरी ट्रांसिट ओरिएंटेड डेवलपमेंट की मखादा अर्बन ग्रोथ सेंटर सिंग निंगथिना प्लान तौरगा सेमगदौरी पॉलिसी असिगी मखादा मेन रोड मनाक्ता मी कुंगना ताबा मफम सेमगतलगा मदुदा मियोइबा अमगी चंगद्रबा याद्रबा फैसिलिटी सिंग फंगंदुना मियामदा हेना खुदोंचाबा पीननबा थौरांग यावरी मसिगी खोंथांग असिगी मनुंगदा चौरांगना किलोमीटर अमा फावबगी मनुंगदा लेबा मफम सिंगबु इन्फ्लुएंस जोन ओइना लाउथोक्तुना मफम अदुदा कैथेन काफम हराव कुमहै पांगथोकफम थबक सुफमना चिंबा पुमनमक सेमगतकदौरी BJYM मणिपुर की प्रेसिडेंट M बारिसना लुसिंगबा युवा मोर्चा की टीम अमना नहान नुमिदांग मयाई काबा चिंजा की मायोक्ता चथखिबा ड्राइव अमदा इम्फाल की नॉर्थ AOC अमसुंग इम्फाल ईस्ट की तोंगान मफम अनिदगी मयाई काबा चिंजा सिजिनबा मियोय 13 हेरोइन नंबर 4 सेल अमदी AK-27 की लैब राउंड अमा फागतपा ngamkhre पाउसे असना फंगबा पाउ अमगी मतुंग इना ड्राइव असि नहान नुमिदांग पुंग 4 मखाई खरै हेलकपा अदुवाइदा BJYM की प्रेसिडेंट M बारिसना लुसिंगबा टीम अमना इम्फाल की नॉर्थ AOC दा चथखिबनी मदुदा हेरोइन नंबर 4 कापा अमसुंग सिंगबगी वेंडर ओइना सिजिनबा मफम अमदगी मियोय 3 फागतपा ngamखि मियोय सिंग अदु मयाई क्याबा चिंजाक सिजिनबा मियोय ngaktani मफम अदुदगी मयाई क्याबा चिंजाक लैबा योनबदा सिजिनबा ओइगनी चिंगनबा लुपा लाख अमगा लिसिंग निफुरोम की सेनफम अमदी हेरोइन नंबर 4 खरा यावना सिरिंज अमसुंग वायल कया मरुमसु फागतपा ngamखि मियोय सिंग अदु पोटलमगा कोनना इम्फाल वेस्ट डिस्ट्रिक्ट पुलिस की टीम अमा लाक्तुना फागतख्रे नॉर्थ AOC की ड्राइव अदु लोरबा मतुंग इम्फाल ईस्ट की मनुंग चनबा खोंगमन
मंजिलगी युम अमदा ड्राइव चथखी मदुदा मियोय अहुम मयाय काबा चिंजाक सिजिन्नदुदा लेरंबदगी फागतपसु ngamki मखोइसिंग अदुगी मनुंगदा मियोय अनि नाथोक्तुना चेनखी अमना फाबा ngamki फारबा मियोय असिना हाइदोरकपदगी खोंगमन जोन 1 गी मफम अमदगी मयाय काबा चिंजाक योंथोक योंसिन तौबनी हाइबा मियोय अनि फागतखी मियोय अनि असिना अमुक हाइदोरकपगी मतुंगिना सिंजमई खेत्री लेकाइदा लेबा ओक्रम अजित कौबा मियोय अमगी युमदा अमुक ड्राइव चथखी मदुदा एयर पिस्तौल अमा AK-47 की लाइफ राउंड अमा मोबाइल फोन तरुक अमदी हेरोइन नंबर 4 खरगसु फागतपा ngamki फारबा मियोयसिंग असि पोलमसिंग अदुगा कोनना सिंजमई पुलिस स्टेशन की टीम अमा लाक्तुना लौखतख्रे लेबा असिदा लेरिबा तोंगान तोंगान बा फुरुप कांगलोप सिंगी मियोय सिंबु अमा तोइना खुसमनदुना लेबा असिबु हेन मपांगल कलहननबा अमसुंग लेबा असिदा चनरिबा डेमोक्रेसी अमसुंग मसिगी लेजरकलिबा यूनिटी दा सिंगनरकपा मयामगी मायोक्ता ऑल इंडिया कांग्रेस कमिटी AICC ना सिंधुना नुमित 150 था मंगा चुपना तमिलनाडु की कन्याकुमारी दगी जम्मू एंड कश्मीर फाउबगी किलोमीटर 3,400 सांगबा लंबी की सरुकता खोंगना चटकदौरिबा भारत जोड़ो जत्रा ngasi nungthil pung 5 तारकपदगी कन्याकुमारी दगी लमथारगने कांग्रेस पार्टी की माइकेदगी इहान हानबा ख्वादिगी सांगबा अमसुंग मतम ख्वादिगी यामना संगदौरिबा खोंगचत असिदा सरुक यानबगीदमक MPCC की माइकेदगी प्रेसिडेंट के मेघचंद्र हानगी चीफ मिनिस्टर अमसुंग CLP की लुसिंगबा ओक्रम इबोबी कांग्रेस वर्किंग कमिटी की मेंबर गैखांगम ऑल इंडिया महिला कांग्रेस कमिटी की सेक्रेटरी किम हाउकिप अमदी NSUIM की प्रेसिडेंट MD कबीर नचिंगबा पार्टी की मरु ओइबा थौमिसिंग कन्याकुमारीदा थुंख्रे सही लिसिंग अमा हेना लमदम असिदा पांगथोक्तुना लाक्लबा हैक्रू हिदोंगबा थौरमना अमो हन्ना लाक्पदा लमदम असि नुंगाई याइफना इंगना चिकना लेबा ओइरसनु हाइना राज्य सभा की MP सु ओइरिबा निंगथौ लेसेंबा सना जावबना फोंदोखरे ngarang nungthil बिजय गोविंद जी हैक्रू हिदोंगबा इंग लिसिंग अनि कुनगनिथोय बिजय गोविंद सेबायत कमिटी न सिंधुना सगोलबनगी बिजय गोविंद थांगपाता पांगथोखिबा चनीगनी फुनिथोयरक सुबा हैक्रू हिदोंबा थौरमदा सरुक यारखिबा MP लेसेंबा सना जावबना वाफम असि पाउमिसिंगदा फोंदोकलदुना मखाताना हाय हैक्रू हिदोंबा हारिबा थौरम असि लमदम असिदा चही लिसिंग अमरोमगी ममांगदगी पांगथोक्तुना लाक्लिबा थौरम अमनी हाइखि लाक्लिबा चही सिगी निंगोल चाकौबददी मणिपुरगी मियामना महौसागुमना उन्दा हापा सरेंग चाबगी महुत्ता सरेंग अतेकपा लेरगा चाबा फंगलगनी हाइना फिशरी लोइसंगी डायरेक्टर हैसनाम बालकृष्णना फोंदोखरे वाफम असि महांगना नहान म्यांमारगी यांगोलदगी लेरखिबा सरेंग मचा 2,400 बु वांगोय मखा लेकाइदा लेबा चुंखाम गोपेश्वरगी फिश फार्मदा थादरबा मतुंगदा फोंदोखिबने डायरेक्टर न मखा ताना हाई सही क्यागी ममांगदगी मपानदगी मणिपुरगी मियामना सरेंग लेरगा चाबगी चनबी लेरकली अदुबो हौखिबा चहीदगी हौरदुना मपानदगी सरेंग लेदुना चाबगी चांग हंथहनबा हौरकले अदुगा कनागुंबा ngami singna sareng yokninglabasु maduda changba sel singi manungda sada yangkhai lengaki maikaidagi subsidy oina piragani haiduna su laukthokpa laikhrabani haiki nahan wangoi da thadakhiba sareng macha sing adu yangkoldagi mandle fawa flight ta puraklaga mandle dagina imphal phawbana makha lambida amuk purakhibani haina phongdokhi उत्तर प्रदेश की बालिया डिस्ट्रिक्ट की आसान कौबा मफमदगी लाकलगा हौजिंगना सेकोनगी यूथ क्लब मनाक्ता लेरबा ऋथिक कुमार ठाकुर सही कुनगमरी अपोकपा सुभाष ठाकुर कौबा नहा अमना कुमजा 2019 दगी महाका नुंसिनरखिबी पौना कैथेलदगी लेसाबी अमदा
मखोई अनी की नुंसी मरी थदतलबनिना मखोई अनी नुंसिनरकपदगी लेनरखिबा फिजिकल रिलेशन की फोटो अमसुंग वीडियो सोशल मीडिया दा अपलोड तौरगनी हाइदुना किहलकपदगी पुलिसना नहा असी फागतपा ngamkhre नहा असिना नुपी मसा असिदा किहलकपदा नतना कॉन्टेक्ट नंबर अमगी WhatsApp की DP दसु नुपी मसा असिगी फी थोंगदबा फोटो थागलखरे अमसुंग नातै चादबा फोटो सिंग नुपी मसा असिगी ममानबी अमसुंग मसिन मनाव थोकपा अमदसु थाजिलकपा लैखरे हाइरे अदुम ओइनमक मखोई अनी नुंसिनरबसु नुपी मसा असिगी इमुंगी अहल लमनसिंगना नहा असिबु पामदबदगी मखोई अनी सही अमरोमगी ममांगदगी नुंसी मरी लेनरक्तरबा मतुंगदा नहा असिना हारिबा पामबैसिंग असि सिजिनदुना करिगुंबा मखोई अनी अमोहना नुंसिनद्रगदी फोटो अमसुंग वीडियो सिंग सोशल मीडिया दा थागतलगनी हाइदुना किहलकपनी मसिगी मायोक्ता नुपी मसा असिना नहा नुंथिल पुंग 3:10 रोम तारकपदा साइबर क्राइम पुलिस स्टेशन दा रिपोर्ट तौरबदगी पुलिसना केस अमा लौखलगा नहा असी नहानमक फागतखिबनी महाकपु ngarang CGM इम्फाल वेस्ट की कोटा पुलिसना पुथोरक्तुना था असिगी 9 फावबा नुमित मरिनी की पुलिस कस्टडी रिमांड प्लेयर तौरकपदा कोटनसु अयाबा पीबदगी पुलिस कस्टडी दा रिमांड पीख्रे Scheduled Tribe Demand Committee Manipur STDCM na lamdam asida khundariba maitai mitai furupu Scheduled Tribe ki lista yahonnana ba kanba mongda khongjang sangsilakli adumoinamak lamdam asigi yelhau furup oiriba kharana Scheduled Tribe hairaga chawkhattaba amadi hanthaba thak oina khanbagi wakhalon asi aranbani asigumba matamga chanadaba wakhalon asi thadokadabani haina STDCM gi Vice President Sapam Baigana phongdokhre Scheduled Tribe Demand Committee Manipur na sinduna lamdam asigi tongan ba mafam singda maira paibi loop kaithel phambi ima sing amadi organization singa khusam naduna mathang manaw naina wakat mifam phambagi chatharakliba khongjangi makha tarakpada ngarang kawa kaithel da kaithel phambi ima singa khusam naduna wakat mifam chathakhi wakat mifam asida saruk yakhiba committee asigi Vice President Bahigana phongdokhibada हौखिबा कुमजा लिसिंग अमगा चमापन सुमना अमदगी लिसिंग अमगा चमापन कुंथ्रा माथोय फावबगी लेबा असिगी ओइबा सेंससता मैतै मितै फुरुप असि शेड्यूल ट्राइब लिस्टा यावरमी अदुबु कुमजा लिसिंग अमगा चमापन निफु माथोयगी ओइनदी मिकोक थिबगी थबक मालेमगी अनि सुबलन जावना मरम ओइरगा पांगथोखिदे मदुगी मतुंग लिसिंग अमगा चमापन यांखै माथोयगी मिकोक थिबदा फुरुप असिबु शेड्यूल ट्राइब लिस्टगी लौथोरखिबनी हाइखि अमरोमदा मैतै मितै फुरुपु लेबासिगी ST की लिस्ट चलहननबा Scheduled Tribe Demand Committee Manipur STDCM na lisang sina chathaduna lakliba khongjang asi Manipur gi tampaki district sinba thungna sangsilagani hainasu STDCM gi yung youth wing gi convener namairakpam idisana phongdokhre युंगाउबा वायरलेस डिपार्टमेंट थबक तौबा पुलिस अमना तमथीना फुरंबदगी सरू टेक्तुना लैरिबा पोटफम फंबी निंगथौजा मंगोल nganbi chahi 35 gi ana layengda mateng oinanaba khudaki oiba like minded group LMZ na lupa lising taruki mateng pangkhre group asigi publicity secretary na thadorakpa cherol amana hai मंगोल nganbi thangadagi hojik tera khuraijam leirakta asan bayum amada leiduna
तेरा बाजारगी मची अमदा nga yonduna imung pubani hauzik saru tekpana maram oiraga tha ama leng otpa tawganu haina doctor na pautak pirakle imung asi ima asina talaga yum pubani loinana thawong asi LMG na taraina lawde ima oibi nupi oibi singda sumna khut thabagi thawdok asi matungda thohan biganu hairi tengbang khongchat asida group asigi advisor wangkhemsa samjaina lusingki khongchat asida group asigi secretary S Ojit Surendra Ningombam Kunjakesor Mangsa Tabam amadi Boinau Maibamna chingba maru oiba member kyasu saruk yakhi hairi Manipur State Kalai Academy na sinduna Yangkai Suba All Manipur Sumang Lila Festival athoy ehen tanaba hauji konung lampak talaiba iboyayma sanglenda sathariba nupa lilagi athoy ehen tanaba festival gi humni janba numita ngarang mutlaroi doba machu haiba nupa lila utkre Peacemaker Artists Association gi mutlaroi doba machu lila asi manau BMM na ibaga loinana isai mayeksu masamak na ibani lilagi warida number 4 kapa machanupa senjau paibagi awat palaitrabasu masana nisa charakpagi awaba saitheng maicha kaloina na hinglaki doctor na layeng bada senariba miyoi adugi makha pona section na sena bahibasi yamna maru oiba maramna senariba misaktugi thaudangda yumpham oiba lilane ngasi nupa sumang lila festival gi marini chanba numita Mami Artists Association gi mangal yautraba numit utkani Mapal gi oiba pauta Bihar gi Chief Minister Nitish Kumar na lakliba kumja lising ani kunga mari da pangthokadoriba Lok Sabha mikhalda Prime Minister gi candidate oina question chenduna hotnariba asi urubada nokningba phawi haina Bihar gi hanagi Deputy Chief Minister su oiramlaba Rajya Sabha gi MP Sushil Kumar Modi na phongdokkhre Numit marini gi khongsatta Bangladesh gi Prime Minister Sheikh Hasina laiba asida thunglakhraba matung laiba ani gi marakta tonga ba hiram tareta yana se sing khuyek pinakhre haina official oiba report singna hairi Laiba asida haukiba pung kunga mari da COVID-19 laina laichit ki anoba case lising mari chambri taraga taret thengnabaga loinana hairiba matam asida laichit asina maram oiraga miyoi kunga humdoi sihan ki haina Union Health Ministry gi report amana phongdorakle Jammu amasung Kashmir gi Anantnag district ki manung chanba mafam amada ngarang security force singna chathakiba operation amada hijabul Mujahidin lalholub ki miyoi ani hatkre haina police ki maikaidagi phongdokkhre Kerala gi journalist Siddiqui Kapanna Supreme Court ta vel pibinana bahaijakiba wafam adubu Uttar Pradesh government na yakidabaga loinana mahak athingba thamkhraba lalholub amaga yamna naknaba mari leinaba miyoi amani haikhre Urisia gi Puri district ki manung chanba khungang amada hu chelaba kakseng kaya sangsilakpana maram oiraga mafam aduda lairiba khunja kaya mipaiba poknabaga loinana kakseng sing adubu mai thaduna tanthoknaba hotnaramba thengnare haina official singna phongdorakle Puri district ki manung chanba Chandradaipur panchayat na konba Brahman Sahi khungangda Angangba machugi kakseng lak kaya khangaudana sangsilakibani Odisha University of Agriculture and Technology amasung District Administration na hiram asigi matangda thizinba haukibaga loinana Odisha da handakta thokiba ichauna maram oiraga kakseng sing asi khungang asida sanglakiba oiramba yai hairi Fire entas hairaga sukhangnariba Angangba machugi kakcheng sing asi khungang asigi kachin koyak khudingda sangsillaktuna leibadagi hendoktuna mi leinariba yumda phawba sangsilakpa haure
lambi amadi labuk lamhang kayadasu kakchengsing asi paktaknana sandorapana maram oiraga khungang asigi hanagi punsi mahingda chauna akaiba pire. Khungang kharadi kakcheng makhal asina chikpadagi makok ngauba oba amadi unsada hakajaba yauna sagatpagi thawong kaya thokpa haure. Yumda yokpa sa uchek yauna imungda leiba chumsing phawba kakchengsing asigi machinjak oire. Maram asina khunjasing asina ahing tumba matamda makhoigi akoibada tilhat hidaksing saithoknari. Imung kharadi khungang adu thadoktuna chatkhiba phawba yaure haire. Delhi ki Deputy Chief Minister Manish Sisodia ki yumda Enforcement Directorate na thibo humbagi thabak amuhana ngarang chathakraba matung mahakna matam khudingmakta Central Investigating Agency singna chatharakpa thabak thorom khudingda mapung phana mateng pigani haina phongdokkhre. Assam dagi Tamil Nadu gi Siri Vili Puthur Andal Temple da lai gi oiba thabak thorom singda sisinana bagi damak pukiba Joymala haina mingthon ba samu asibu senari ba miyoi singna hena tathi taoina tawbire haina video ga konaba wafam sing People for Ethical Treatment of Animals Peta Indiana thagat khraba matung samu asigi haksangi matangda wafam kaya hangnarakle. Tripura State ki oina tha asigi kungani thoida pangthokadoriba state asigi amata ngairaba Rajya Sabha seat ki mirep oina bagidama CPIM na hanagi Finance Minister Bhanulan Sahabu nominate tawkhre haide. Assam da hokhiba tha khara asida Madrasa singda target tawduna yekhai thingai bagi thabak sing chatharakli basigi matangda thijinbinanaba Assam gi MP amasung MLA singna National Commission for Minorities NCM da aiba cherol piduna taksinkhre. Assam gi manung chanba Guwahati da Jalinot nambagi thabak chathare haibagi akagnaba paw ama Panglaba matung pulisna sathakiba thiba humbagi thabakta Jalinot nampham ama thengnaraba matung pulisna thugaiba ngamkhre. Lakliba kumja lising ani kunga humdogi anganba sarukta pangthoknana bagidamak sem sariba Tripura Assembly election gi mangoina nangarang state asigi Sepa Hizala district ta CPIM gi thomi singna election ga mari leinaba public Rally ama chatlingaida BJP gi workers singna ayetpa pirakpadagi party ani gi thomi singi marakta ungkhanabagi thodok kaya thokre haire. Arunachal Pradesh ki oina ihan hanba Sinkaroi ama oiriba Tapi Shah satellite image sizinaduna thibagi thabak chathari haina East Kameng district ki Deputy Commissioner Pravimal Abhishek na phongdok khibaga loinana state government ki maikaidagi su Sinkaroi asi thibada mateng pangnana ba Indian Army da haijakre haina phongdokkhre. Ukraine gi Russian forcing na occupied tauba lamdam amagi Moscow na thamkiba authority singna lamdam adubu Russia da join taubagi random pangthoknabagi thorang matam khara thengtharagani haina phongdokkhre. Matik mayai leraba typhoon ama lebapokpa numita South Korea gi kha thangba industrial
hapsingda sapukana humjinduna amang atakaya thon kibaga loinana yamdrabada miyoi ani laikidre miyoi tara thiba khangkhidre amasung miyoi lising kaya mayum makai thadoktuna chenakhre haina authority singna phongdokkhre UK gi Home Secretary Priti Patel na mahak cabinet tagi resign tawragani haina ningthokaba numita mafam thadoklagadaba Prime Minister Boris Johnson da ningthokaba numita letter ama iduna khangankhre Liz Truss na mai pakpadagi Priti Patel UK gi Home Secretary gi fam thadokkhre haidi ningthokaba numita Burkina Faso gi awang thangba sarukta convoy amada yauba gari amada IED ama pokhai handuna sathakhiba attack amada yamdrabada micham kunthraga manga sikhre amasung atai miyoi kunthraga taret asok apan nangle haina interim government na phongdokkhre lakliba September 13 da pangthongnaba matam lepkhraba mikhal naksilaklabasu Sweden gi politician singna climate crisis pu thausadre amasung makhoina masibu siba natraga hingbada mari leinaba choba threat ama oina khanabagi mahutta subnagi problem ama oina khanabagum tauri haina climate activist Greta Thunberg na phongdokkhre FBI na Donald Trump ki Florida da laiba mayumda red chathabada phangkiba material ningtamna review taunanabagi special master ama hapnanaba hanagi president asina haijakhibada US ki judge amana yakhibaga loinana prosecutor sing achoba saitheng ama nangkhre haide Russia na landaba hokibadagi Ukraine gi angang chahumga marifuni sikhre amasung angang chatet gani phumathoi hena asok apan nangkhre haina Ukraine gi prosecutor general gi office PGO na claim tawkhre Sanabagi Pauda All Manipur Football Association asinduna chathariba 15 suba Manipur State League ki ngarang lamlong thongkhong de laiba artificial turf ground da sanakiba tongan ba group ki match anida Nambul Mapan Athletic and Cultural Organization NACO amadi kaino Library and Sports Association klasa mai pakre Kerala na yumbu oiduna Kalikat ki Kozhikode da laiba VK Krishna Menon Indoor Stadium da tha asigi amadagi hauduna chatharakpa Kungamathoi suba Junior Youth National Wushu Championship 2022 ngarang loisinkibaga loinana Manipurna gold 15 silver mapal amadi bronze medal taret puna medal kunthraga mathoi phangduna overall team champion oiba ngamle KH Bridget na chankiba goal ahum aduga M Kishan na chankiba goal ani amadi S Danabir na sanabagi humpumathoi suba minita chankiba goal amagi matengna YDC Khoirom na ELYSA Phaudelbu Laksana Pansil Taruk Sinoda Chathariba El Memsa Memorial Super Division Football League ki ngarang Kodombokpi Sports Complex Wangjing da sanakiba match amada maithiba pikre All Manipur Football Association asinduna chathariba 16 suba ampha Senior Women's
Football League ki ngarang ayuk Artificial Turf Ground da sanakhiba match amada United Pukhao Sports Association UPSA na ICSA Irengbambu goal ama sunoda maithiba pikre. Karnataka na yumbu oiduna Bangalore gi Town Hall da tha asigi ahumdagi mari phawba pangthokhiba humbudra suba Mr. India National Championship ta Manipur represent tawduna saruk yaruba athlete sing amadi official sing ngarang Imphal gi Bir Tukendrajit International Airport ta thunglabaga Manipur Amateur Bodybuilding Association na taramna okhre hairi. District Sports Association Bishnupur na sinduna Bishnupur gi mini stadium da chathariba ahan bathoksom Ibo Visak Super Division Football League ki ngarang sanakiba match amada YSWA Ulona RFC Sibu Laksana Pansil Mari Shunoda Maithiba pikre. Imphal West District Football Association na sinduna Sekmai gi SKYC ground da chathariba Sangita Memorial First Division League ki ngarang sanakiba match amada KYCN Khurkhulna SCK Kodompokpibu Pansil ani Shunoda Maithiba pikre. Amadi Mangal Foundation Hairok na sinduna Hairok Patu da laiba City Club Playground da chathariba ahanba Maipakpi Trophy Statements Open Football Tournament ki ngarang sanakiba Group C gi match amada Apunba FC na Ukhongsang FC bu Pansil ani Shunoda Maithiba pikre. Apun bagi mai pakpigi goal ani asi Amarjit amadi maingongna chanba ngamkhi. Loisilakpada maroiba pau amohana. Lai thariba gamla singna dustbin U marum singna mapan thokpham Imphal City da onthokle. Sandel da schedule tribe ki certificate saduna mayang humbudraga taru job card pairamle haire. Congress ki Bharat Joro Jatra ngasi nungtil pung mangadagi Kaina Kumari dagi hauragani. MPCC ki President K Megasandra CLT ki leader O Ibobi amasung CWC member ge khyangam Kaina Kumari da thungkre. Haikru hidongbagi thauram pangthokpana lamdam asi nungai yaifana panba oirasanu haina Rajya Sabha ki MP Leisem Basana Jaubana phongdokhre. Ningol Chakaubada miyamna sareng atekpa chaba phanglagani haina Fishery Loisangi Director Hastam Balkrishnana phongdokhre. Regular Director haptabagi mayokta desamna SCERT ki office amohana solon sinkhre hairi. Manipur yang state tara mari the revenue deficit grant release tokre. Natai sadaba photo video thagalagani ki halakpa naha ama police na phagatkre. Kangla mamangda amukta thokhidriba makhal gi khongjang jangsilagani haina IRB candidate na phongdorakle. Anaba sing solon silaga thamlamba center lengakna thingsinkhre. Netaji Subhash Chandra gi mitam hangdokpa yawnanaba Chief Minister Delhi gi damak ngasi Imphal thadoklagani. BJYM na draka konana miyoi tara mathoi faraga polista sinakre. Housing colony sembada sada humphudi affordable housing ilam khakadauri. Amadi naha singna lengakta pendaduna akanbi ihau sangsilakadra haibagi mipaiba pokle haina STD sem gi maikaidagi phongdokre. Pijariba pau singa sigaloinana hauziki oinadi nukti phongliba pause singdagi lauthokjaba maru oiba pau sing miyamda pijaba loisinjari tabiriba singbo amuka hana Pusparani Laisomna khurumjari.